ꯃꯌꯥꯝꯅ ꯉꯁꯤꯗꯤ ꯀꯥꯟꯅꯒꯗꯕ ꯍꯦꯜꯊ ꯇꯤꯞꯁ ꯈꯔ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯌꯥꯝꯅꯁꯨ ꯈꯪꯅꯔꯕ ꯂꯥꯏꯆꯠ COVID-19 ꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯃꯌꯥꯝ ꯅꯣꯛꯃꯤꯟꯅꯁꯤ ꯅꯣꯛꯄꯁꯤꯅ ꯃꯌꯥꯝꯅ ꯀꯌꯥꯃꯨꯛ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯈꯪꯃꯤꯟꯅꯁꯤ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯑꯐꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅꯕ ꯂꯩ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯛꯄ ꯉꯝꯗ꯭ꯔꯕ ꯃꯤꯗꯨꯗꯤ ꯂꯩꯅꯥ ꯇꯤꯜꯅꯥ ꯀꯌꯥꯒꯤ ꯃꯀꯣꯟ ꯁꯥꯐꯝ ꯇꯨꯡꯅꯐꯝ ꯑꯣꯏꯔꯛꯇꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯅꯣꯛꯄꯗ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯍꯟꯕꯒ ꯂꯣꯏꯅꯅ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯜꯂꯤ ꯏꯅꯔꯖꯤ ꯍꯦꯟꯒꯠꯍꯜꯂꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯃꯁꯨꯡ ꯆꯩꯅꯥꯈꯨꯜ ꯍꯟꯊꯍꯜꯂꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯤꯕꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯁꯤ ꯁꯦꯜ ꯁꯨꯛꯆꯪ ꯆꯪꯗꯅ ꯏꯆꯝ ꯆꯝꯕ ꯃꯤꯅꯣꯛ ꯑꯃꯅ ꯇꯔꯥꯏ ꯍꯦꯛꯇ ꯐꯪꯕ ꯉꯝꯕ ꯍꯥꯏꯕꯁꯤꯅꯤ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯅꯣꯛꯇꯨꯅꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯜꯂꯛꯇꯨꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯐꯤꯕꯝ ꯐꯒꯠꯂꯛꯏ ꯅꯣꯛꯄꯅ ꯄꯤꯔꯤꯕ ꯍꯛꯁꯦꯜꯒꯤ ꯑꯣꯏꯕ ꯀꯥꯟꯅꯕ ꯈꯔ ꯈꯪꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯛꯄꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯗꯨꯅ ꯃꯁꯜꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯄꯣꯊꯥꯍꯜꯂꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝ ꯀꯟꯈꯠꯍꯟꯗꯨꯅ ꯁ꯭ꯇ꯭ꯔꯦꯁ ꯍꯣꯔꯃꯣꯟ ꯃꯁꯤꯡ ꯍꯟꯊꯍꯟꯕꯒ ꯂꯣꯏꯅꯅ ꯏꯝꯃ꯭ꯌꯨꯟ ꯁꯦꯜ ꯑꯃꯗꯤ ꯑꯦꯟꯇꯤꯕꯣꯗꯤ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗꯒꯤ ꯂꯩꯅꯥ ꯇꯤꯜꯅꯥ ꯑꯃꯠꯇ ꯆꯪꯍꯟꯗꯦ ꯅꯣꯛꯄꯅ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯦꯟꯗꯣꯔꯐꯤꯟ ꯀꯧꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯊꯧꯒꯠꯂꯛꯄ ꯃꯔꯝꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯍꯜꯂꯤ ꯏꯒꯤ ꯏꯆꯦꯜ ꯐꯒꯠꯍꯟꯗꯨꯅ ꯍꯥꯔꯠꯀꯤ ꯐꯤꯕꯝ ꯐꯍꯜꯂꯤ ꯑꯃꯁꯨꯡ ꯍꯥꯔꯠ ꯑꯦꯇꯦꯛꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯍꯥꯔꯠꯀꯤ ꯂꯩꯅꯥꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯆꯠꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯅ ꯇꯤꯟꯅꯅꯤꯡꯕ ꯄꯣꯛꯏ ꯐꯅ ꯌꯥꯝꯅ ꯑꯋꯥꯕ ꯇꯥꯔꯕꯁꯨ ꯋꯥꯈꯜ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯑꯃꯨꯛꯇꯪ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯋꯥ ꯑꯅꯥ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯒꯅꯤ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯛꯀꯟꯕ ꯑꯃꯗꯤ ꯃꯤꯕꯨꯁꯨ ꯅꯣꯛꯍꯟꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯀꯅꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯃꯦꯔꯤꯂꯦꯟꯗꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯆꯠꯊꯈꯤꯕ ꯆꯥꯡꯌꯦꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯝꯃꯤ ꯀꯥꯡꯂꯨꯞ ꯑꯃꯕꯨ ꯑꯋꯥꯕꯒꯤ ꯗ꯭ꯔꯃꯥ ꯌꯦꯡꯍꯜꯂꯒ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯕꯨꯅ ꯐꯥꯒꯤꯒꯤ ꯗ꯭ꯔꯃꯥ ꯌꯦꯡꯍꯜꯂꯝꯃꯤ ꯗ꯭ꯔꯃꯥ ꯂꯣꯏꯔꯕ ꯀꯥꯟꯗ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯐꯥꯒꯤꯒꯤ ꯗ꯭ꯔꯃꯥ ꯌꯦꯡꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯏꯆꯦꯜ ꯐꯒꯠꯂꯛꯄ ꯊꯦꯡꯅꯈꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯒꯤ ꯃꯄꯥꯡꯒꯜꯁꯨ ꯀꯟꯈꯠꯂꯛꯄꯒ ꯂꯣꯏꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯁ꯭ꯇ꯭ꯔꯦꯁ ꯄꯨꯝꯅꯃꯛ ꯀꯣꯛꯈꯤꯕ ꯊꯦꯡꯅꯔꯝꯃꯤ ꯑꯇꯣꯞꯄ ꯆꯥꯡꯌꯦꯡ ꯑꯃꯗꯅ ꯗꯥꯏꯕꯦꯇꯤꯁ ꯄꯦꯁꯦꯟ 18ꯕꯨ ꯆꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯂꯦꯛꯆꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯎꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯑꯗꯨ ꯑꯣꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯥꯛ ꯄꯤꯖꯔꯕ ꯃꯇꯨꯡꯗ ꯐꯥꯒꯤꯒꯤ ꯊꯧꯔꯝ ꯑꯃ ꯌꯦꯡꯍꯜꯂꯕ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯑꯣꯜꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯒꯤꯒꯤ ꯊꯧꯔꯝ ꯌꯦꯡꯕ ꯅꯨꯃꯤꯠꯇꯅ ꯕ꯭ꯂꯗ ꯁꯨꯒꯔ ꯂꯦꯚꯦꯜ ꯍꯟꯊꯔꯛꯄ ꯊꯦꯡꯅꯈꯤ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯕꯗꯒꯤ ꯐꯃꯨꯡꯊꯛꯇ ꯍꯦꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯊꯋꯥꯏ ꯇꯥꯅ ꯑꯃꯨꯛꯇꯪ ꯅꯣꯛꯊꯣꯛꯄ ꯉꯝꯂꯕꯗꯤ ꯆꯩꯅꯥꯈꯨꯜ ꯍꯟꯊꯈꯤꯗꯨꯅ ꯇꯨꯝꯕ ꯌꯥꯍꯜꯂꯤ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯦꯅꯥꯇꯣꯃꯤ ꯑꯣꯐ ꯑꯦꯟ ꯏꯜꯅꯦꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯅꯤꯠ 10 ꯈꯛ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯛꯄ ꯉꯝꯂꯕꯗꯤ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯃꯤꯑꯣꯏ ꯐꯥꯎꯕ ꯄꯨꯡ 2 ꯃꯄꯨꯡ ꯐꯥꯅ ꯇꯨꯝꯕ ꯌꯥꯍꯜꯂꯤ ꯍꯥꯏꯔꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯒꯤ ꯃꯅꯨꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗꯒꯤ ꯅꯣꯛꯏ ꯑꯗꯨꯕꯨ ꯅꯣꯛꯄꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯗꯤ ꯍꯛꯆꯥꯡꯗ ꯄꯤꯔꯤꯕ ꯀꯥꯟꯅꯕꯁꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯊꯣꯏꯗꯣꯛꯅ ꯈꯟꯊꯔꯨꯕ ꯇꯧꯗꯦ ꯅꯣꯛꯄꯅ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯀꯌꯥꯃꯔꯨꯝ ꯄꯤ ꯃꯁꯤꯃꯛꯅꯅꯤ ꯅꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯤꯗꯥꯛꯅꯤ ꯍꯥꯏꯅꯔꯤꯕꯁꯤ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅ ꯃꯥꯌꯣꯛꯅꯒꯗꯕ ꯂꯩꯔꯕꯅꯤ ꯑꯋꯥꯕ ꯀꯣꯡꯒꯣꯏ ꯅꯣꯛꯅ ꯃꯥꯌꯣꯛꯅꯗꯨꯅ ꯄꯨꯟꯁꯤꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯉꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯅꯤ ꯃꯤꯑꯣꯏꯂꯛꯇꯒꯤ ꯇꯣꯝꯊꯤꯟ ꯉꯥꯜꯂꯤꯕ ꯃꯤꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯁꯛꯅ ꯁꯣꯟꯅꯔꯤꯕ ꯂꯥꯏꯄꯣꯛ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯄꯣꯛꯄꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕꯗꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤ ꯑꯗꯨꯈꯛ ꯅꯠꯇꯦ ꯍꯛꯆꯥꯡ ꯃꯅꯨꯡꯗꯁꯨ ꯑꯍꯣꯡꯕ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯀꯌꯥꯠ ꯄꯨꯝꯅꯃꯛ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯍꯜꯂꯤ ꯄꯨꯟꯁꯤꯗ ꯀꯔꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯊꯣꯛꯂꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯄꯨꯟꯁꯤ ꯀꯔꯝꯕ ꯏꯊꯤꯜ ꯄꯤꯍꯟꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯏꯁꯥꯒꯤ ꯈꯨꯠꯇ ꯂꯩ ꯑꯔꯨꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯔꯕ ꯃꯇꯝ ꯅꯠꯇ꯭ꯔꯒꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯅꯣꯛꯅꯤꯡꯒꯗꯕ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯇꯧꯗꯨꯅ ꯃꯇꯝꯗꯨꯗ ꯅꯣꯛꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯋꯥ ꯆꯩꯅꯥ ꯈꯔ ꯃꯈꯩ ꯍꯟꯊꯈꯤꯒꯅꯤ ꯍꯥꯏꯅꯁꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯕꯤꯔꯛꯏ ꯃꯌꯥꯝꯅ ꯀꯔꯤ ꯃꯣꯠ ꯂꯩꯕꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯣꯟꯇꯦꯟ ꯑꯁꯤ ꯇꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯣꯃꯦꯟꯠ ꯑꯃꯃꯝꯇ ꯇꯧꯕꯤꯔꯛꯎ ꯑꯇꯣꯞꯄ ꯀꯥꯟꯅꯒꯗꯕ ꯀꯣꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪꯁꯨ ꯃꯌꯥꯝꯗ ꯍꯥꯞꯆꯔꯝꯒꯦ COVID-19ꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯏꯁꯥꯗ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯒꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ COVID-19 ꯑꯁꯤ SARS-CoV-2 ꯍꯥꯏꯔꯤꯕ ꯚꯥꯏꯔꯁ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤ ꯂꯩꯅꯥ ꯑꯁꯤꯅ ꯑꯍꯥꯟꯕꯗ ꯂꯪꯁ ꯑꯃꯗꯤ ꯅꯤꯡꯁꯥ ꯍꯣꯟꯕꯒꯤ ꯂꯝꯕꯤꯗ ꯁꯣꯛꯍꯟꯕ ꯂꯥꯏꯑꯣꯡꯁꯤꯡ ꯊꯣꯛꯍꯜꯂꯤ COVID-19ꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯂꯣꯛ ꯂꯥꯏꯍꯧ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯐ꯭ꯂꯨꯒꯤ ꯂꯥꯏꯑꯣꯡꯅꯆꯤꯡꯕ ꯃꯥꯟꯅꯕ ꯌꯥꯏ
ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯑꯣꯡꯁꯤꯡ ꯃꯁꯥꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ COVID-19 ꯅ ꯅꯥꯔꯕ ꯑꯃꯒꯨꯝ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯆꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯍꯛꯁꯦꯜꯒꯤ ꯐꯤꯚꯝ ꯃꯣꯅꯤꯇꯔ ꯇꯧꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯟꯗꯣꯛꯇꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯑꯀꯛꯅꯕ ꯊꯧꯗꯥꯡꯁꯤꯡ ꯂꯧꯈꯠꯄ ꯃꯊꯧ ꯇꯥꯏ COVID-19 ꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯃꯁꯥꯗ ꯎꯠꯄ ꯍꯧꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥꯗ ꯄꯤꯔꯤ ꯃꯁꯥꯗ COVID-19 ꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯊꯣꯛꯄ ꯍꯧꯔꯛꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯁꯣꯛꯅ ꯁꯝꯅꯗꯅ ꯃꯁꯥ ꯇꯣꯉꯥꯟꯅ ꯂꯩꯖꯕ ꯇꯧꯒꯗꯕꯅꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ COVID-19 ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯃꯟ ꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡꯅꯤ ꯍꯥꯏꯅ ꯄꯤꯔꯤꯕꯁꯤꯡꯗꯤ ꯂꯣꯛ ꯀꯥꯡꯈꯨꯞ ꯂꯥꯏꯍꯧ ꯅꯤꯡꯁꯥ ꯍꯣꯟꯕ ꯋꯥꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅꯤ ꯂꯩꯅꯥ ꯑꯁꯤꯅ ꯃꯁꯜ ꯅꯥꯕ ꯈꯅꯥꯎ ꯅꯥꯕ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯗꯥꯏꯔꯤꯌꯥꯅꯆꯤꯡꯕ ꯑꯇꯣꯞꯄ ꯂꯥꯏꯑꯣꯡꯁꯤꯡꯁꯨ ꯊꯣꯛꯍꯟꯕ ꯌꯥꯏ ꯅꯤꯡꯊꯝ ꯆꯟꯕꯒ ꯂꯣꯏꯅꯅ ꯍꯛꯆꯥꯡ ꯅꯤꯛꯄ ꯃꯍꯥꯎ ꯑꯃꯗꯤ ꯃꯅꯝ ꯈꯪꯂꯛꯇꯕꯁꯨ ꯊꯦꯡꯅꯕ ꯌꯥꯏ ꯍꯥꯏꯅ Center for Disease Control and Prevention CDC ꯅ ꯔꯤꯄꯣꯔꯠ ꯇꯧꯔꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ ꯊꯥꯗ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ COVID-19 ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯦꯝꯄꯔꯔꯤ ꯑꯣꯏꯅ ꯃꯍꯥꯎ ꯑꯃꯁꯨꯡ ꯃꯅꯝ ꯈꯪꯗꯕꯒꯤ ꯊꯧꯑꯣꯡ ꯊꯦꯡꯅꯈꯤ COVID-19 ꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯑꯅꯝꯕꯅ ꯚꯥꯏꯔꯁ ꯑꯁꯤꯅ ꯍꯛꯆꯥꯡꯗ ꯆꯪꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ 2ꯗꯒꯤ 13ꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯎꯠꯀꯜꯂꯤ ꯑꯗꯨꯝ ꯃꯤꯑꯣꯏ ꯈꯔꯗꯤ ꯑꯦꯁꯤꯝꯞꯇꯣꯃꯦꯇꯤꯛ ꯑꯣꯏꯅ ꯂꯩꯕꯁꯨ ꯌꯥꯎꯏ ꯑꯦꯁꯤꯝꯞꯇꯣꯃꯦꯇꯤꯛ ꯍꯥꯏꯕꯗꯤ ꯃꯁꯥꯗ ꯚꯥꯏꯔꯁ ꯆꯪꯂꯒꯁꯨ ꯂꯥꯏꯑꯣꯡ ꯑꯃꯠꯇ ꯎꯠꯂꯛꯇꯕ ꯑꯗꯨꯕꯨꯅꯤ ꯃꯁꯥꯗ ꯂꯥꯏꯑꯣꯡ ꯎꯠꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯅꯥ ꯑꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯑꯅꯥꯕꯒꯤ ꯐꯤꯚꯝꯁꯨ ꯂꯨꯁꯤꯜꯂꯛꯄ ꯊꯦꯡꯅꯕ ꯌꯥꯏ ꯁ꯭ꯇꯗꯤ ꯑꯃꯗ ꯆꯥꯏꯅꯥꯒꯤ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏ 80,913ꯗ ꯂꯩꯅꯥ ꯑꯁꯤꯒꯤ ꯂꯥꯏꯑꯣꯡꯁꯤꯡꯒꯤ ꯁꯦꯚꯦꯔꯤꯇꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯈꯤ ꯔꯤꯁꯔꯆ ꯑꯗꯨꯗꯒꯤ ꯈꯪꯈꯤ ꯃꯗꯨꯗꯤ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯗ 40ꯗ ꯂꯥꯏꯑꯣꯡ ꯈꯖꯤꯛꯇꯪꯗꯒꯤꯅ ꯃꯌꯥꯏ ꯑꯣꯏꯔꯞꯄ ꯆꯥꯡꯗ ꯀꯟꯕ ꯐꯥꯎꯕ ꯎꯠꯂꯤ ꯑꯗꯨꯒ ꯆꯥꯗ 18.9ꯗꯅ ꯑꯀꯟꯕ ꯂꯥꯏꯑꯣꯡ ꯎꯠꯂꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯆꯥꯗ 3.1 ꯑꯃꯗꯤ ꯏꯟꯇꯦꯟꯁꯤꯚ ꯀꯦꯌꯔ ꯃꯊꯧ ꯇꯥꯕ ꯌꯥꯝꯅ ꯀꯟꯕ ꯆꯥꯡꯒꯤ ꯂꯥꯏꯑꯣꯡ ꯎꯠꯄ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯔꯝꯃꯤ ꯃꯤꯑꯣꯏ ꯑꯃꯗ COVID-19 ꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯄ ꯍꯧꯔꯛꯂꯒꯗꯤ ꯃꯍꯥꯛ ꯃꯁꯥꯁꯨ ꯁꯣꯏꯗ ꯉꯥꯝꯗꯅ ꯂꯩꯅꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯚꯥꯏꯔꯁ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯃꯈꯥꯒꯤ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯁꯤꯡ ꯃꯤꯑꯣꯏ ꯑꯃ ꯃꯁꯥꯅ COVID-19 ꯅꯥꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯔꯒꯗꯤ ꯃꯍꯥꯛꯅ ꯃꯈꯥꯒꯤꯁꯤꯡ ꯑꯁꯤ ꯇꯧꯒꯗꯕꯅꯤ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯕ ꯍꯥꯏꯕꯗꯤ ꯚꯥꯏꯔꯁ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯁꯟꯗꯣꯔꯛꯇꯅꯕꯒꯤꯗꯃꯛ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯁꯣꯛꯅ ꯁꯝꯅꯗꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯍꯥꯏꯕꯅꯤ COVID-19 ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥ ꯑꯃꯗꯤ ꯕꯥꯊꯔꯨꯝꯅꯆꯤꯡꯕ ꯏꯃꯨꯡꯒꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯜꯂꯣꯏꯗꯕꯅꯤ ꯃꯊꯧ ꯇꯥꯔꯕꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯇꯦꯡꯕꯥꯡ ꯂꯧꯕ ꯑꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯅ ꯗꯣꯛꯇꯔꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯉꯥꯛꯅ ꯄꯤꯕ ꯐꯣꯟ ꯅꯝꯕꯔꯗ ꯀꯟꯇꯦꯛ ꯇꯧꯗꯨꯅ ꯃꯁꯥꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯑꯗꯨ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯑꯃꯗꯤ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯄꯥꯎꯇꯥꯛ ꯂꯧꯒꯗꯕꯅꯤ ꯍꯥꯟꯅ ꯄꯥꯎ ꯐꯥꯎꯅꯗꯅ ꯗꯣꯛꯇꯔꯒꯤ ꯑꯣꯐꯤꯁꯇ ꯅꯠꯇ꯭ꯔꯒꯅ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛꯇ ꯆꯠꯂꯣꯏꯗꯕꯅꯤ ꯅꯤꯡꯁꯥ ꯍꯣꯟꯕ ꯋꯥꯕ ꯑꯃꯗꯤ ꯑꯇꯩ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯂꯛꯂꯕꯗꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯑꯦꯃꯔꯖꯦꯟꯁꯤ ꯍꯦꯜꯞꯂꯥꯏꯟꯗ ꯄꯥꯎ ꯐꯥꯎꯒꯗꯕꯅꯤ ꯏꯁꯥꯅ ꯇꯧꯖꯕ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯆꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ COVID-19 ꯒꯤ ꯑꯀꯛꯅꯕ ꯂꯥꯏꯌꯦꯡ ꯂꯩꯇ꯭ꯔꯤ ꯑꯗꯨꯃꯥꯏꯅꯃꯛ ꯃꯈꯥꯗ ꯄꯤꯔꯤꯕ ꯌꯨꯝꯗ ꯏꯁꯥꯅ ꯇꯧꯖꯕ ꯌꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯆꯗꯨꯅ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤ ꯍꯟꯊꯍꯟꯕ ꯑꯃꯗꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯊꯣꯛꯍꯟꯗꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯣꯠꯅꯕ ꯌꯥꯏ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯊꯛꯄ ꯍꯛꯆꯥꯡꯅ ꯏꯟꯐꯦꯛꯁꯟ ꯑꯗꯨꯕꯨ ꯃꯥꯌꯣꯛꯅꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯛꯆꯥꯡꯗ ꯀꯥꯟꯅꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯅꯥꯕ ꯑꯗꯨꯗꯒꯤ ꯐꯒꯠꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯣꯊꯥꯕ ꯂꯣꯛ ꯈꯨꯕ ꯍꯟꯊꯍꯟꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕ ꯂꯩꯍꯧ ꯑꯃꯗꯤ ꯍꯛꯆꯥꯡ ꯊꯤꯟꯗꯣꯛꯄ ꯐꯅꯕ ꯄꯦꯔꯥꯁꯤꯇꯥꯃꯣꯜ ꯁꯤꯖꯤꯟꯅꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯀꯟꯇꯦꯟꯠꯁꯤꯕꯨ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯃꯌꯥꯝ ꯁꯤꯌꯔ ꯑꯃꯁꯨꯡ ꯂꯥꯏꯛ ꯑꯃꯁꯨꯡ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭राइब ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯁꯕꯁꯀ꯭राइब ꯇꯧꯕꯤꯔꯝꯃꯨ ꯃꯔꯛ ꯃꯔꯛꯇ ꯁꯤꯒꯨꯝꯕ ꯍꯦꯜꯊ ꯇꯤꯞꯁꯀꯤ ꯑꯣꯏꯕ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯊꯦꯡꯛ ꯌꯨ